ꯑꯔꯣꯟꯕ ꯑꯊꯨꯞꯄ ꯑꯃꯇ ꯂꯩꯇꯦ ꯑꯁꯦꯡꯕ ꯊꯃꯣꯏ ꯉꯥꯛꯇꯅꯤ ꯉꯁꯤꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯈꯨꯁꯤ ꯑꯩꯅ ꯍꯤꯡꯂꯤ ꯆꯝꯖꯔꯕꯤ ꯃꯂꯥꯌꯥꯒ ꯈꯨꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯄꯨꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯂꯥꯌꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯏꯔꯦꯛꯅ ꯃꯩꯆꯥꯛ ꯑꯁꯤ ꯃꯨꯠꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯆꯦꯗꯨꯅ ꯊꯕꯛ ꯇꯧꯔꯦ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯥꯒꯤ ꯁꯤꯀꯤ ꯑꯃ ꯅꯪꯉꯣꯟꯗ ꯄꯤꯕꯤꯕ꯭ꯔꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯌꯥꯗꯦ ꯁꯦꯡꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯒꯅ ꯊꯤꯅꯤꯗꯅ ꯑꯗꯨꯁꯨ ꯍꯥꯏꯗꯦ ꯍꯥꯏꯔꯨꯔꯦ ꯅꯣꯏꯅ ꯈꯪꯉꯣ ꯅꯣꯏ ꯅꯃꯥ ꯅꯄꯥꯁꯤꯁꯨ ꯈꯨꯕꯥꯛꯃꯨꯛꯇ ꯄꯥꯛꯄ ꯏꯪꯈꯣꯜꯁꯦ ꯅꯤꯡꯉꯣꯜꯒꯤ ꯁꯔꯨꯛꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯀꯝꯗꯧꯕ ꯍꯥ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯔꯛꯀꯅꯤ ꯀꯗꯥꯏꯗ ꯂꯩꯍꯟꯗꯧꯔꯤꯅꯣ ꯈꯜꯂꯨꯅꯦ ꯑꯝꯇ ꯃꯥ ꯄꯩꯁꯥ ꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯃꯁꯥꯒꯤ ꯏꯪꯈꯣꯜ ꯑꯃ ꯂꯦꯞꯆꯔꯒ ꯂꯩꯈꯤꯒꯦꯔꯥ ꯃꯌꯨꯝ ꯄꯥꯟꯈꯤꯒꯦꯔꯥ ꯇꯧ ꯍꯥꯏꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯦ ꯃꯧ ꯐꯠꯇꯕꯤ ꯇꯥꯗꯣꯏꯕ ꯅꯠꯇꯦ ꯃꯥꯁꯤꯕꯨ ꯀꯔꯤ ꯁꯣꯏꯒꯦ ꯃꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ ꯍꯣꯏ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯇꯥꯏꯀꯣ ꯍꯧꯖꯤꯛꯁꯨ ꯂꯤꯔꯅꯤ ꯑꯗꯨꯅ ꯐꯪꯗꯕ꯭ꯔꯥꯁꯨ ꯈꯪꯄꯣꯠꯇꯦ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤꯁꯦꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯤꯛꯂꯣ ꯍꯥ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯏꯆꯦꯒꯤ ꯃꯔꯝꯗ ꯅꯪꯅ ꯉꯁꯤ ꯅꯈꯧꯄꯣꯡꯅ ꯅꯪꯒꯤ ꯌꯨꯝꯅꯤ ꯀꯥꯏꯅ ꯃꯨꯛꯇꯅ ꯆꯥꯎꯗꯅ ꯂꯦꯞꯂꯤꯕ ꯌꯨꯝꯁꯦ ꯏꯆꯦꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯁꯥꯈꯤꯕ ꯅꯪꯅ ꯑꯁꯤꯃ ꯍꯥꯏꯗꯅ ꯈꯨꯠ ꯊꯤꯜꯂꯛꯄꯗꯅꯦ ꯑꯩꯅ ꯄꯨꯔꯛꯏꯗꯣ ꯏꯆꯦꯗꯨꯒꯤ ꯄꯩꯁꯥ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯊꯛ ꯈꯥ ꯈꯪꯅ ꯆꯠꯂꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯦ ꯅꯨꯄꯤꯅ ꯃꯄꯥꯝ ꯅꯛꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯗꯣꯝꯆꯥꯗꯤ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯈꯠꯂꯦ ꯅꯪ ꯅꯁꯥꯁꯨ ꯃꯄꯥꯟ ꯊꯣꯛꯂꯤꯕ ꯅꯨꯄꯤꯅꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯒꯅꯤ ꯑꯩꯒꯤ ꯏꯆꯥꯒ ꯌꯦꯡꯅꯕꯗꯗꯤ ꯅꯪꯅꯁꯨ ꯌꯥꯝ ꯍꯦꯜꯂꯤ ꯑꯩꯈꯣꯏꯅ ꯅꯣꯛꯄꯤꯗꯣ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯨꯄꯤꯅꯤ ꯑꯩꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯔꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯉꯁꯤ ꯍꯌꯦꯡꯅ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯒ ꯍꯌꯦꯡꯒ ꯉꯁꯤꯒꯗ ꯑꯌꯦꯠꯄ ꯄꯤꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯈꯨꯁꯤ ꯅꯪꯅ ꯃꯥꯒꯤ ꯉꯔꯥꯡ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯉꯔꯥꯡꯅ ꯉꯁꯤꯒ ꯍꯌꯦꯡꯒꯗ ꯆꯪꯂꯛꯂꯕꯗꯤ ꯗꯣꯁ ꯁꯣꯏꯗꯅ ꯄꯨꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯅꯐꯝꯗ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯏꯐꯝꯗ ꯁꯦꯟꯅꯕꯤꯌꯨ ꯇꯥꯃꯣꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯌꯨ ꯃꯥꯂꯥꯌꯥ ꯅꯪꯅ ꯅꯤꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯃꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯂꯩꯇ꯭ꯔꯦ ꯅꯪꯅ ꯃꯥꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯗꯤ ꯅꯪꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯙꯤꯀꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯊꯃꯣꯏ ꯑꯁꯤꯗ ꯃꯥꯕꯨ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯁꯤꯖꯕ ꯑꯁꯤꯅꯤ ꯃꯁꯤꯁꯨ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯍꯤꯡꯒꯅꯤ ꯃꯥꯂꯥꯌꯥ ꯑꯩ ꯍꯤꯡꯂꯤꯕꯅꯤ ꯑꯩ ꯃꯥꯕꯨ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯊꯥꯜꯂꯤꯕ ꯃꯩꯔꯥ ꯑꯁꯤꯗ ꯍꯤꯡꯂꯤꯕꯅꯤ ꯑꯩ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯃꯁꯤꯃꯗꯤ ꯄꯤꯕ ꯉꯝꯂꯣꯏ ꯑꯩ ꯄꯤꯕ ꯉꯝꯂꯣꯏꯀꯣ ꯃꯥꯂꯥꯌꯥ ꯑꯩ ꯃꯁꯤꯃꯗꯤ ꯄꯤꯕ ꯉꯝꯂꯣꯏ